Online manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Home Minister Amit Shah na pirakiba pautaki matungina ngasidagi Manipurgi National Highway sing yauna lambi pumnamakta micham miyambu ayalapan yauduna chathanba haunabagi thabak leingana lawkhalaktu Imphaldagi Kangpokpi phawraga Chinapati fawba MSTG bus sing chatpa horakpada Tongan ba Kangpokpigi mafamsingda thoaningdab thaudok thorakpadagi security gi makhutta kaithel manbidagi Lalgauthang Sangsit Apokpa Saikholen Singsit Kauba Kangpokpi Municipal Council Ward No. 2 Saron Beng dagi miyoi ama sire anina nongmai maruna panan sokle amasung nupi yankhairom so aso pandangle hairaduna thaudok asiba Aknba Maongda condemn tawraktuna Kukigi Student Organization case o General Headquarters ki maikai dagi ngasi thorakpa cherol amada ngasi ahing nongai dagi Kukigi jona taba area signa matam kaktaba shutdown gi khongjang changsilagani hairi Mizoram CM gi thawongda center na machin kanglakle Myanmar gi lalulup sing punsin naba agreement sign tawna bada Mizoram Chief Minister Laldo Homa masa sarugya khibagi matangda center lenga ki maikai dagi machin kanglakre handak Myanmar gi lalulup sing amata oina punsin nabagi agreement sign tawna bagi thoram ama Mizoram da pangthok khibaga loinena thoram aduda Mizoram Chief Minister Laldo Homa sarugya khibagi matangda center government na Paukhum piraduna foreign policy da state government na yausin bagi authority oidi haina phongdorakre Ministry of External Affairs ki wangangloi amana haukiba irai numita phongdorakhiba da Myanmar da hojik oiriba phibam gi matangda yamna kupna yengsinbaga loinana leiba aduda kari tawribage haiba ministry asina yamna muna khangi aihakna hainingbadi foreign policy gi wafam asi state government gi makuta laite state na foreign policy gi issue handle tawna bagi authorized oide Myanmar da hojik oiriba security gi phibam maru oina junta military amasung rebel group singa border area yamna nakna khuthokna bana India government na security gi phibam kupna yengseli haina su Ministry of External Affairs ki wangangloi aduna makha tarakli report asigi matungina Myanmar junta lenga ki mayautalal hauriba leba asigi Chin state based tawba anti-junta group sing Chinland Council CC amasung interim Chin National Consultative Council anina amata oina punsinnabagi agreement ama Mizoram da sign tawnaki agreement sign tawnabagi thoram aduda Mizoram Chief Minister Laldo Homa sarugyabaga loinana lalulup sing asigi luchingba singa punna phaminabada natana khutchokna duna photo session su pangthoki Jirbam district ta paktak nana combing operation chathakre Manipur ki Governor Joy Kumar Balana security personnel singdagi lut tawkhiba khulai pikhalaknaba pikhiba matam numi 13 ni loikhibaga loinana Pikhar haudaba khulai sing fangnaba combing operation chathagani haina lauthokiba du thabak oina pangthokpa hokre khongjang asigi manung channa Jirbam district headquarter gi tongan ba mafam kaya da ngasi ayuktagi hauna paktak nana combined force na combing operation chathaba hokre pauche sina Jirbam dagi phangba paugi matung inadi ngasi ayupung Taruktagi hauraga combined force ki kangbona Jirbam district headquarter gi manung channa lairiba Vidyanagar khungangda combing operation chathaki maduda yumda changduna thiba humbagi thabak chathabada natana imung aduna leramba miyoising amamamta oina sang khangdokpagi thabak su chathaki Vidyanagar khunda combing operation lorba matungda thangnabada lairiba khonsingdagi combing operation chathaki combing operation asi Jirbam gi tongan ba mafamsingda makha tana chathaki adubu combing operation aduda miphamipun amadi khusu khulai kaya marum recover tawba ngamlabage haibagi paududi hojik fawba combing operation chathariba combined team gi maikaidagi phongdorokpa laitri ngasi numit yungba matung pung 12 makhai tarom tarakpada Ukrul district ki Poi village ki mafam amada thokiba laibak thiba thawdo amada gari amada tonglakhiba miyoi singi manungdagi mari leikhidrei aduga atopa tarungna sokre thawdo asida leikhidraba singdi Poi Baptist Church Women Society gi chairperson Matha Alungnau Church asigi secretary Yurei Cho Nirai amasung church asigi choir member Peace Now Rising amadi gari asibu thorakiba Mazanthai Malukso ni hari aduga soklaba singna Sangrei Hau Sangsad Songreison Maluk Ngachanun Ronra Chihangam Bugli Kasangmi Simra amasung Ngayalei Sangsing ni hari Separate Administration gi Demand Center na Khanaroi Amit Shah Manipur Kukigi jogi oiba Union Territory amagi status makhada separate administration ama demand tawriba wafam Center na Khanaroi amadi demand asida yasinaba tawroi haina Union Home Minister Amit Shah na Manipur gi Governor Joy Kumar Balada Center gi mayek sengba Firep khangalakre di Tribune na phangba thajaningai oiba pawgi likhunamagi matungina tha asigi amada Delhi de Union Home Minister Amit Shah na chair lauduna pangthokhiba awang bathaki security gi mifamda Manipur da Kukigi Jo community gi oiba Union Territory status ki makhada makhoi gi tokhaiba administration ama demand tawriba si
खन्नब चटनब यारोइदब डिमांड ओइबना वाफम असिदा सेंटरना मौंग अमतदा यासिनबा तौरे हाइना होम मिनिस्टर की माइकैदगी मिफम अदुदा सरो याखिबा मणिपुर की गवर्नर अमदि होम मिनिस्ट्री की मकोक थोंबा ऑफिशियल सिंगदा मयेक सेंगना खंगनखी अमरमदा सेंटर गा सस्पेंशन ऑफ ऑपरेशन सु एग्रीमेंट साइन तौनरिबा लालुप सिंगी कैडर सिंगना मियाम तिनबा मफम सिंगदा फोंगना नोंमै पाइदुना चटपा उडे असिगुम्बा सुगी ग्राउंड रूल काइबा थबक तौदनबा मखोइदा खंगनबगा लोइनना मसा मसागी डेजिग्नेटेड कैंप सिंगदा लेहल्लु करिगुम्बा मतुंगदा मियाम तिनबा मफम सिंगदा कैडर सिंग असिना नोंमै पाइदुना चलबदी मखोइगी मथक्ता अकनबा थबक लखनबसु यूनियन होम मिनिस्टर अमित शाह ना मकोक थोंबा ऑफिशियल सिंग अदुदा पौताक पिखी हाइरी मणिपुरदगी म्यांमार रोमदा अमदि म्यांमारदगी मणिपुरदा बॉर्डर लांसिलक्तुना चंगलक्पा मियोइ खुदिंगमक पुलिसना मखोइगी आइडेंटिटी मयेक सेंगना खंगनबा थबक लौखटपगा लोइनना म्यांमारदगी मणिपुरदा चंगलक्पा मियोइसिंग मखोइदा इशू तौबा इनर लाइन परमिट ILP परमिट की मतुंग इन्ना चायोल अमदगी हेना मणिपुरदा लेहंदनबसु यूनियन होम मिनिस्टर ना अकनबा इंस्ट्रक्शन पिखी लोइनना चाहि अनिरोम चथरगलेबा इथनिक बैलेंस असिदा अमांगता थोहनख्रबा धर्मगा मरी लेनबा मफमसिंग लाइसंग चर्च अमदि मोक्सना चिंगबा अमांगता थोख्रबसिंग अथुबा मतमदा अमुक सेमजिन साजिनबगी थबक लौखटनबसु खंगनखी हाइरी मिफम अदुदा सरू यारुबा गवर्नर जय कुमार बलाना इम्फाल हेक हलकपगा मणिपुर की चीफ सेक्रेटरी प्रशांत कुमार सिंह अमसुंग DGP राजीव सिंह अमदि सेक्रेटरी एडवाइजर कुलदीप सिंह यावना राज भवन दावांग बुथाकी मिफम अमा पांगथोक्तुना यूनियन होम मिनिस्टर अमित शाह ना पिरकपा इंस्ट्रक्शन सिंह मकोक थोंबा ऑफिशियल सिंगदा मयेक सेंगना खंगनबगा लोइनना अथुबा मतमदा थबक ओइना लौखटनबसु खंगनखिबनी पाउसिना मखा तारदुना हाई मणिपुर की कुकी खुलाई पाइबा ग्रुप 15 गा सेंटर गा कुमजा 2008 ता सस्पेंशन ऑफ ऑपरेशन सु एग्रीमेंट साइन तौनखिबगा लोइनना फेब्रुआरी की अरोइबा नुमित्ता चाहि अममम एग्रीमेंट की मतम सांगदोक्तुना लाखिबादु कुमजा 2023 की मे 3 दगी मणिपुरदा इथनिक बैलेंस थोरकपदगी ngasi फावबा सु एग्रीमेंट की मतांगदा रिन्यू तौदना लेरी हाइरी